ngasi numidang weram phongkhiba toan manipuri sifongsingi maruoiba I pausing khongatcharaga manipur top channel gi maikedi gi mayam da share tawzagi amukhana maruoiba pau India da miyoi lak aniga lising yankhai ga mapan positive oire lising amaga satret ga humfuga matoi laikhidre manipur da miyoi maudraga mari positive oire ama laikhidre central government ki teaching institution sing physical class tawdana ba kankre India gi oina haukiba pungkun gi mari asida miyoi lak aniga lising yankhai mapan ga sama ga humdra covid-19 positive oire miyoi lising amaga satellite ga humfuga matoina laisat asidagi laikana ba ngamdana laikhidre haina union health ministry gi report amana hairi report asigi matung ina haukiba pungkun gi mari asida miyoi lak amaga lising yankhai ga mari ga satellite ga humfuga matoi discharge tokre hauzik phawbada laisat asina miyoi lak amaga lising marfuga sangaga kuntra laikhidre Amaromda Manipur goina haukiba pungkun ga mari asida miyoi maudraga mari covid-19 positive oire amana laikhidre haidi nauna positive oire basing asi tharaga apun confirm case lising kun ga mapan ga sanipan ga humfuga mapan sure haukiba pungkun ga mari asida miyoi marina research tokre su haidi amasum Manipur oirangdiba covid-19 gi phibam asi yenglaga Manipur gi governor gi yathang ama gi matung ina state asida laidiba central government ki teaching institution sing kudak tigi physical class tawba lepnaba Manipur lenga ki special secretary home hais Gyan Prakash na governor gi mingda order ama thokre order sigi matungina mahairoi sing institution kaduna class tawba kudak tigi lefan gadabani adumoina mahairoi sing online gi kuthangna class tawba yai exam tawnaba matam lepkraba singsu ningthina covid-19 gi SOP nga handuna physical distancing ga loinana parikya thana basin gadabani hairi Manipur Epidemic Disease Enforcement of COVID-19 Guidelines Regulation 2020 ngasi Manipur gi Gazette Extraordinary oina phongkre Manipur lenga ki Special Secretary Home Hais Gyan Prakash notification asi ngasi phongkibani notification asi gi matung ina Gazette asi ngasi dagi satnaragani haidi amasu myamda share tawjage Manipur Epidemic Disease Regulation 2020 Manipur Gazette oina phongkre masang bobo phumkhara Miyam tinba mafamda marks uptabasing lupa lising ama fine thialagani quarantine gi satna kanglot ngaktabasing lupa lising ani fine thialagani social distancing ngaktabasing lupa samri fine thialagani miyam tinba mafamda tin sitpana lupa lising ama fine thialagani miyam tinba mafamda kwa yauna hidak mana sabasing lupa samri fine thialagani Lengang na ayaba piba migi masingdagi hena tinduna thoram pangthok ramlabadi lupa lising kun gi fine yauna lenga ki atai satna kanglot ngaktabasing lupa lising ani fine thian ga dawri hainsu pawsina makhatari makasa tharakpoina to papaw mana hayeng kabru gi lai khuruma tek ta kaidana pangni aki akhang leitana saruk yabiu ukal KKL ngasi umang lai kan ma apun malup induna ngasi miyam gi mifam ama pangthok pagalonya na hayeng kang leipa kan malup KKL amadi ukal na sinduna kabru gi laifam lena pangthok kadari lai khuruma gi thoram si tek ta kaidana pangthok kani hen ukal gi convener mutum maniton ngan ma mangana permission phungdokre ukal gi office ta pangthok pa paw gi mifam amada maniton makha ta na hai hayeng kabru gi laifam lena pangthok kadari lai khuruma gi thoram sida ahan ba oina kabru lekha gi mai thadok lamba sana mahi gi laisang asida pun bahogani kabru singdol kaba masum kaba ngamdaba singsu tek ta kaidana lai khurumgani masigi dama ngasi miyoi taraga mari taraga manga kabru singdol kakhre lai khurumgi thoram masi lenga ki SOP ngakna saru yabina ba appeal tawraduna miyamna sana thakna ba potlam sing thorang tawba amadi lai khurumbada sangba hailai thorang tawbuga loinana lai khurumgi fizol selaga lakpina busu appeal tawrakli KKL gi secretary general na hai lai khurumbagi thoram asida Manipur gi miyamna lakpiduna kabru lai khurum asida saru yabiu hayengi thoram suksoi soidana mai pakna sinjagani miyamna aki akhang leitana lai khurum basi lakpiu aikhoi gi haurakpham kabru ipagi khubam kandaba yadi haibigi pandamda miyamna saru yabiu haina supaw sina makhatari makasa tharakpoina to papawmna kabru da lai khurum masakpada apan mapidaba yauna ware mari lenga kayana khre Committee on Protection and Preservation of Mount Kabru COPPK gi thaumisinga Manipur lenga ki water resource amadi Yas Minister Letpau Hawkip amasum Forest Minister Awangbo Niumai ga punna phaminaduna Kabru singi matana khana nainaba mifam ama pangthokre mifam aduna tungan ba ware mari yanaba puraki warep singa dudi mausagum Kabru singda lai khurumba singda thingba pidaba ani subada Kabru singda lairiba laifam len singa tuna amadi yokhatuna thamnabagi dama Kabru singi hauji lairiba
mahausadagi satnaraglaba statusing kaidana thamba committee amadi manipur lenga ka punna hotnaminaduna kabru singdagi popi pambising manganba kabru sing sangda leiriba ecosystem asi biodiversity ngaktuna amadi yokhatuna thamba warep singni hainasu paoksina makhatari makasa thrakpoin atopa tentakpa pawma mayamna share tawjagi sai nipan khakta ngairiba angangda moithem tawduna number 4 puhalamba gp gi member masano pa police na fare sai nipal khakta ngairiba angangda selfie gani haina moithem tawduna heroine number 4 pohalambada sinabani haiba khetrigau part 2 gram panchayat ki member amadi ma ki masano pa police na draka kona na fare hensu atapa pawma na sumakhata na phungdorakli apawamana sel thauboda param sumna thaubiyu hairubani nongmaina kaplaga hatke tawdi lan uhana na bohonabani zotin thasigi tara taruki numidang pung tara mathoi makhairom tarakpada hairok part 2 bazar ward number 8 ki sati khongnang lairekta leiba elangbam santi kumar apok lekidraba tombabu army major oiba thoksum sanatona yumdagi kauthoklaga labukki lambi amada nungmaina kaptuna hatki taramle haina leba myamda pauksigi thongda lana sandorakhiba asi lebak thibani thaudo adu sel param sumna thaunaba haiba khaktani madugi khudong chaba lauraga army major asibu lana uhonana bu honarakpani haina sanatongi masigi masa laisram jotin sai kunga teret hairok part 2 bazar ward number 1 singdorakli hairok kaithel maningda leiba sanatongi yumna pangthokpa pawgi mifam amada jotin makhatana hai mag amadi santi kumar gi marakta sel thaudok thaujin tawbada santi kumar amasu maki mabai loinabigi mayamba en samandana logi wang malana akan ba aronba force kya sijinaduna zotin mahakpu phaduna puraga ahing ama lilongi yum amagi achikpa ka amada kihanduna thambiramba amasum blank stamp paper da namduna khuyek tahon khiba leibadugi mathakta zotin gi loinabi sophia tyson amasum magi mase priya anibusu khongpham anirak sel thaubaga mari leina sakhangdaba miyoi sing sijinaduna phaduna purambada natana nupi oibigi ikai khumnaba manghanbige phawba tawbiramlaba thaudok kya gi asengba wari hangba chatluba ti hai sanaton singabu khudong jaba laruga santi kumar bunungmaina kapduna hatki tawramle haiduna semjin sajinba wafam kya santi kumar na miyamda namthak tawduna asengbabu losillaga phungdokhibani haiki jotina makhatana hai sel puthok pusinda Sakhi oirubagidama akan aring singduna santi kumar amasum mahaki mabai samananda anina magi leijaramba mapot masai amadi mahaki loinabi sophia-gi mapamgi ingkhol point kungani monbi khre aduga makhatana su kihanbire haiki adugi sumathakta haujiksu lupa lakh taret lising humpu amagasu pigadaba leiri masida magi mama sanatona thaudang laurabadi ai complain tawroi natragadi complain tawgani haiduna santi kumarna kihan kibasu lai haina zotina makhataki thaudo adugi maramda marupni amadi isel ibaini khanduna sel thaubada aki akhang force sijinabiganu haiba satluba miyamna ikai khumnariba leba asigidamak thawal tawjariba army major sanatonbo kalak khambanba amadi lanai oiba singnaba lebana ikai khumnabadu mayeng tahange hotnabiganu hainasu zotina phungdorakhi makasa tharakpoina to papawa mana umanglai khubam singda mathong huktraba thagdok kya leptana satharabisi khudaktagi lepkadabani association lamdamasida handak sai khara sida yelhoingaidagi thagonaduna laklaba umanglai khubam singda amadi puwari ga sagonaduna laklaba mafam kyado amang ata thawalakpa mathong huktraba thagdok kya leptana tawsilagdibasi khudakta lepkadabani haina international sanamahizam student association kanglai pakna thadorok pasirol amana phungdorakli serol asina hai haukiba mamangi sahi maktadasu kaunu lairembigi laisangda amanga ta thawalambadagi laipak pungjau thinduna irang tholakpadagi singdainaduna loisinkhibada mangaidi handak kaubru singda ipa kaubru khurumba satpada ayet apan singpiba amadi kaubru singkhongda leiba ipa kaubrugi khubam yaduna lairiba mafam asibu senariba ahalgi yumbu amanga ta thawalambasi yamna kana yaningde amasung matung tawdana basu khangalakli loisilakpoina mapalamgi pau masama memna hapsaramgi mobile phone laibidabagi mabokpu makhuri metuno hatkhre haujiki matamsi mobile yaudrabadi hingba ngamloidabagi phibamda laisilakli pikliba angang phawbu mobile pirabadi kappa phanarakle Aligarh sahi taraga nipan suraba sachin kaubu nupa masa asina mabokta android mobile phone ama lainaba CNPU haiduna ningai tawbada mabokna
हानगी फोन दु अदुम सिजिनौ हाइदुना याखिदे सचिन मागी मरुप जैकी अमदी होनी कौदुना मबो मुनी देवीदा मोबाइल दु लैनब पुन्ना हैरमी मदुदसु मबो मुनीना यारमदे अमसुम मरै कन्ना येतनरकपदगी सचिन मबो अदुगी माखुरी मेटपा होरमी हाइना ममानबा अनिदुसु मागी mateꯡ pangsilami wakal phathaba ngamdraba angangsing aduna mabok adubu namduna hatkre hairinasu pausna makhatana sphungdorakli Chief Minister N Biren Singhana khuyek piduna thadorakpa paujel ama myamda share tawjage Chief Minister Manipur paujel ibudau awangkabru asupagi khubamda hauzik oirakliba phibam sigi matangna myamda nulukna appeal amatang tawjari madudi kabru sangbara thingba thami haiba lupsingna lai khurumba sangbadadi athingba leite haina singdokhibasu leire maraksida state government asu yetnariba sigi waroisin ama puraknaba kana hotnari amadi lokhatpham thokpa ain yoiba thabaksing chapsana lokhatli wafam masi wathainaba mari lenaba sing punamaka pau phogdoknaduna hotnariba maramna aikogi state asidi phurup kyana khundaba lamdamni haina khanbiraga aman amagi dharma amagi kanglup ki thajaba kayadu ikai khumnabu utpaga lonena kanglup masal nungsi sanana laminanaba honaminisi government amagisu soktana bamadi yana na hotna ribasida thajaba thambina bamadi mateng pangbina ba aina miyam da haijari aduna lup kharana yumthong khudingi mi amamam thoklakadabani haibna singba taroli basigi sentiment bu ikai khumnajai adubo sarkar na topam thokpasing masa khaina tawribana sumnagi ipa ipugi hanagum ibudau khurumba satpagum samna adum satpinaba amadi covid laina dagi ngakthoknanaba mising yamna pundanaba tawsi haina miyamda appeal tawjari hiramasigi matangda amadi mari lenaba punamakna lagliba appeal gi tarik 18 asida miyam hupna kabru sing kagani haiba wafam ama lairibasi tawbidanaba nungluksari sumnagi lai khurumba oina satpinaba ehangna appeal tawjari N Biren Singhana khuyek pidno thadorakpa paujel sinu makhatana phungdorakli and thank you